Mahaprabhu Dawi Bendo Laya Punamapu Lamdam Spoken Bidi Bendo Mang Lengsin Diriba Halaman Paipo Lai Guru Mai Bel Silinao Bungkwa Mahiroi Sai now Amadi Manipur Miam Amadi Manipur Marebapo Kono Kurunze Nasigi June Gitang Kunmatoi 2026 Mamagi election 2022 da tau badagi almost sahi mga mapung parakadawin sahi mga habisi yam sang journey amaghamni aina election lepani haidana khanghudana karigumba sem saba amatta yaudana Manipur gi election lepagi niti niyom amatta indana yaudana follow tawdana khangzong song thoraga election lepani haidana thorakpa matamda karimta leitaba aibu aigi sagai aigi idaikai aigi kendragi nungsijaraba aigi miyamsing ahlaman isilinaw paikhibi pumnamakna maigi khudingmaktagi section khudingmaktagi angamba panggal thongna selgi mateng potlamgi mateng nungsiba makhal makhagi mamal nairaba support mayam ama pibiraga amukta thokidriba maungda manipurda Satnabi Mayam season at the Vida, I want the board, listening Mariga, Satret to Matakta, Pinabiki. Pinabikriba, boat listening Mariga Satretsi, Manipuda, Malin the Paidigi Yamba, Maman Yamba, board, Nihaina Ham Halose. Paisana Satraba, Sapina Satraba, Paidigi ni Amana, two way of a column Aniduda. Satraba, Kariguma Amatana in Bayadraba, Maleba, Manipuna Hana, Ai, Ikunai, Miam Habesina Hana, interest Hamaga, Lebaki the Makta Miam, the Maktapira Maman Night of a Botuna Maktugi, Amasung Masigi, Lambi Sida in the Pina Bigriba, Nusiba support Pangal, Matin, Puna Makidamakta, Hangai, Latana Han, Tagatset. Election head loibaga laibak thibadagi aigi sa nupa ahansi khanghodana cancer narki miyamgi seba ho phangba hojara ko matam sida miyamga totna tinadana makhatana adum thabak tu sathajaram gadabasi sana salapaduna maram moidana irei amakhak tawraga karaida karongda thorok tuino khangdaba haibam khangdaba awaba amakhakta luppaga aigi imungsi ngawraga sahi ama leiki Isa do kan basungam gidre mahakadum satkre Isa leitabagi ngawdana silingai maraksida amuk lenga kathing lanthing nabagi safung mayam amana manam mayam amasong isalakibaduna 2022 dagi 20 ga 6 hauji phawasi ai hak miyam ga haktheng na miyam gi awat apa awan nungai leita laira karigumba amatta ai hangbangam jakhidre Aigi imungi pibam ai isagi lanai oiba wakhalgi awaba nungaitaba mayamduna maram oidana aingondagi amadi aigi imungdagi soikiba watkiba langjakiba kibi pungna mangakpiu haina puknona purumjari lagliba state assembly election sida Tengnagadawi Aikoi Maleba Manipur si Kadom the Satuino Hibasi 2027 election sigi result tuna Manipur gi Amade Aikoi Kuding Maki Laibak Lepkani Masi Aikoi Kuding Manga Loina Kangnari Haina in a Loze Manipur gi Wakan Kandabanga Maba Mio Kuding Manga Masi Laiba elections in a Manipur gi Maraiba Lepado Ribanimia Unamaki Maraiba Lepado Ribani Habisida Yenaning I Kashu Oidraba Wapam Amani Haina Hana Loze Ngasi aigi kendragi problem mayam amalay problem singsi kendra tai da laiba problem khuding maka loi sapmane Manipur pumba da laiba problem khuding maka aigi kendra da laiba problem ga sapmane
ꯌꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯗ ꯌꯥꯏ ꯁ꯭ꯀꯨꯜ ꯌꯥꯎꯏ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯡꯅꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯕꯦꯁꯤꯛꯁꯤ ꯏꯔꯝ ꯅꯂꯥ ꯏꯁꯤꯡ ꯏꯆꯥꯎ ꯏꯁꯤꯡ ꯃꯩ education ꯍꯛꯁꯦꯜ unemployment ꯍꯥꯏꯔꯤꯕ ꯕꯦꯁꯤꯛ ꯑꯣꯏꯕ ꯑꯇꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯤ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯕꯦꯁꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯉꯥꯛꯇꯅꯤ ꯃꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯤ ꯑꯃꯅ ꯃꯇꯤꯡ ꯊꯣꯛꯅ ꯍꯤꯡꯕꯗ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕꯗ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯇꯕ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯤ ꯌꯥꯏ ꯁ꯭ꯀꯨꯜ ꯈꯛꯇꯪꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯆꯤꯡ ꯇꯝ ꯈꯥꯛꯇꯅ ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯊꯦꯡꯅꯃꯤꯟꯅꯩ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯐꯤꯕꯝꯁꯤ 2022ꯗꯒꯤꯅ 2026 ꯐꯥꯎꯁꯤꯗ ꯂꯥꯛꯏꯕ ꯑꯑꯣꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯣꯏꯅ ꯎꯕꯤꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ 1972ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯃꯤꯍꯨꯠ ꯊꯥꯒꯠꯂꯒ ꯍꯥꯏꯔꯤꯕ ꯃꯤꯍꯨꯠꯁꯤꯡꯁꯤꯅ ꯁꯔꯀꯥꯔ ꯁꯦꯝꯃꯒ ꯁꯔꯀꯥꯔꯗꯨꯅ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯃꯒ ꯄꯣꯂꯤꯁꯤꯗꯨ ꯊꯕꯛ ꯑꯣꯟꯊꯣꯛꯑꯒ ꯑꯩꯈꯣꯏꯕꯨ ꯂꯩꯉꯥꯛꯏ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯅꯕꯒꯤ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯂꯧꯏ 72 election hek hogibadagina election mamangda election mihut leiramde Bharat Sarkarna tharakpa nominee amana Manipur lenga am 1972 dagi election la aba matungdadi ekoina lengak saro haidana ekoi mihut thagalaga mihut tuna ekoina apamba mongda lengak saro haidana power ship pire 72 da piraba matungsida ekoina thagatliba mihut singse karama makhalgi quality thagatli karama makhalgi aduna thagatliba mihut singduna lengai amasung karama makhalgi policy seme habisi handongna yengakpa matamda sapmanaba lenga governance amasung sapmanaba policy loina satharaga leiram hauji phoba sarkar honge political party honge makhan makhan honge adubu lengak lon standard of governance ti sapmana na adum loina piba kainta khenaba leitaba handakti hungani na tam amada thajaba adu handakti du sek shakti se pai du ga hana duma na dum sapmana na toba bot maya da koila thaba gi culture su hana gi torum badu maina anu bu du so dum taweba paisa lawraga thabak hapasu hana gi tawum maina dum sapmana na taweba adu itaragadi awonba purakbagi mahutta shakti se amadagi amada transfer tawbaneba aduga prajara pirum thokpa awonbadi pidaba si kaidagi tholakke habada mihutsina mathmoi sengdaba manipur nungsidaba amasung lengakpa habasi kaino haiba khangdaba chawgraba leibakida leiba mioi khudingmak lengak lakkadoini kendraduna leiba mioi khudingmak lengak lakkadoini haiba mioi si adukamatik maru oyeba koigi mioi si thamoi sengdaba leibak nungsidaba miyam nungsidaba amasung leibakkidamakta khandaba miyamgidamakta khandaba mihut mayam ama akoina thagatlaga thamure aduna nungsidaba dui mathakta haitaba amasung yaure adu itaragadi aigi yumbo akoi loi salaibada loi wanayeba adu akoi pulapsi adugi haitaba duga khangdaba thamoi sengdaba duna palakpadagi 72 dagina hujik phokse aikoida yam parasitic oiba mina mi shetlaga saba puran bada yumpham oiba makhalgi satnabi society amagak semaga pulap total collapse saiba manipur da ngasi oiriba phibam se total collapse saiba pungloi loiba haibadune ngasi leis hauramhamsi aikoigi leiriba Manipur State Assembly sidagi loinamak haurei State Assembly sida MLA thagale koina MLA singsigi makhada elected bodies mayam amal lei haiba MLA singsina sarkar seme sarkar sina policy seme afaba policy amasung administration thabak onthok toiba policy do si tawi adu itaragadi Manipur awonba purakke hai taragadi ekoigi leiba phibam sidagi thorake haiba taragadi ekoina thabak oina pangthokpa matamda ihan hanbada State Assembly haiba ekoigi thagatliba mihut singse si mayek sengba ekoigi asengba thawai sinaba yaba ekoigi damakta siba ngamba ima leiba ki damakta siba ngamba amasung lengak ba haibase karam haina lengak kani amasung phajaba policy phajaba governance kamaina purakani haiba khangba yamna section na thagatba mihut mathau tai State Assembly sidagi thabak khuding ma onthorakadoi aduna asida sengdrai gidi makha tarakna tawbadi machet tawraga mapung phaba effect laitana dum mangaga laigani adune Manipur da khoida laigis matonda soire aduna makha tabra mapung phana